ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯃꯣꯂꯣꯝ ꯁ꯭ꯄ꯭ꯔꯦꯗꯣ ꯀꯌꯥ ꯄꯤꯒꯦ ꯑꯗꯩꯗꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯁ꯭ꯄ꯭ꯔꯦ ꯕꯤꯄꯤꯗꯣ ꯁꯣꯟꯊꯔꯛꯇꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯊꯣꯟꯕ ꯃꯤꯅ ꯄꯤꯈꯤꯕꯅ ꯐꯠꯇ꯭ꯔꯥ ꯗꯣ ꯑꯩꯅ ꯅꯣꯡꯃꯗ ꯍꯤꯗꯥꯛ ꯃꯔꯨ ꯅꯪꯉꯣꯟꯗꯗꯤ ꯆꯥꯝꯃ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯂꯥꯏꯟ ꯆꯨꯝꯕ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯃꯃꯥꯏ ꯆꯨꯝꯗꯣꯏꯅꯦ ꯑꯩꯗꯤ ꯆꯤꯡꯕꯗꯅꯤ ꯃꯃꯥꯏ ꯊꯣꯔꯗꯤ ꯅꯪꯉꯥꯏꯔꯣ ꯅꯪ ꯁꯣꯔꯁꯤꯅ ꯄꯥꯛꯊꯣꯛꯈ꯭ꯔꯗꯤ ꯀꯩꯅꯣꯗ ꯃꯥꯏ ꯄꯥꯛꯊꯣꯛꯈꯤꯗꯣꯔꯦ ꯃꯃꯥꯏ ꯆꯨꯝꯕꯅꯦ ꯅꯪꯅ ꯆꯨꯝꯗꯣꯔꯤꯃꯤꯅ ꯃꯃꯥꯏꯗꯨꯒ ꯍꯦꯟꯗꯜꯅꯤꯅꯦ ꯅꯪꯅ ꯄꯥꯏꯗꯣ ꯑꯩꯅ ꯅꯣꯏꯅ ꯃꯥꯅ ꯄꯥꯅ ꯎꯠꯂꯛꯄ ꯏꯔꯣꯏ ꯂꯥꯛꯄꯅꯤꯅꯦ ꯁꯤꯗꯕꯨ ꯅꯍꯥꯟꯅ ꯇꯧꯗꯗꯅ ꯇꯧꯕ ꯍꯥꯏꯅ ꯇꯧ ꯂꯩ ꯁꯤ ꯂꯥꯡꯒꯣꯜꯁꯤ ꯇꯧꯔ ꯒꯣ ꯈ꯭ꯋꯥꯏ ꯀꯌꯥꯝ ꯀꯨꯏ ꯐꯣꯟꯁꯦ 찍어. 아, 존나 빨리 가. Anu kuman gaya sandan mana re? Nyong. Kamu itu na ba? Itu loy mana deh? Natra. Cumindroy na haja plan apa? Jam na hen lalle jalo. Kang di dah. Hei, papi itu suka ni dana. Kuah, suka ni. Pan di kalau lan thap na pai. Kena di kena tahu ba? Ayo cakulaga. Mo masin mara jasan naraga. Nang advisor advice tiba ni. Natra. Mane. Ina thabak subani worker. Anu kuman gi khajai da. Khajai ulah kan nubo loy da ban. Uring phajaba ma tharasi leiba ma. Rasi leiba ya mai bane. Nang na pan thari se kari pukning kari phawi. Nungai phawi. Hayang ina pan tharaga chaura kan mi yan pijagani ana. Nungai phawi. Hayang pan se tharaga talaga isaga pan ka thongba tatharani ilisa jada badi kuire ilisa ga pan ga je haina bani do ilisa da ba kuire thangi pan talak padadi sung soi dana soi gadra hai bagi asama ka loina daga hazari papan Nang na angaubi aina cameraman kaya di phajare khabani ki saktam se si pan ji mo si hingadra nin thai ya kena pan hingadra hatun kam ta chung ni hingadra e koina
ꯅꯣꯡꯒꯤ ꯃꯃꯥꯡ ꯊꯥꯔꯝꯃꯗꯤ ꯃꯇꯣꯟ ꯆꯣꯡꯗꯦ ꯍꯥꯏꯕ ꯆꯣꯡꯕꯕꯨꯗꯤ ꯌꯥꯎꯋꯦꯕꯀꯣ ꯆꯣꯡꯉꯛꯀꯅꯤꯃꯤꯗ ꯆꯣꯡꯉꯛꯇꯣꯏꯃꯤꯗꯣ ꯊꯥ ꯊꯥꯅ ꯈꯜꯂꯤꯅꯦ ꯁꯤꯕꯨ ꯍꯤꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯗꯤ ꯄꯥꯟ ꯆꯣꯡꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯌꯨꯝꯁꯦ ꯄꯥꯟꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩ ꯁꯅꯥ ꯁꯥꯗꯣꯏꯅꯦ ꯃꯥꯏ ꯄꯥꯟꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯁꯅꯥ ꯁꯥꯗꯣꯏꯅꯦ ꯒꯨꯗ ꯑꯆꯧꯕ ꯑꯁꯥꯅꯤꯅꯦ ꯑꯆꯧꯕ ꯑꯁꯥꯅꯤꯒꯤ ꯁꯥꯁꯤ ꯁꯅꯥ ꯃꯣꯍꯣꯔ 5 ꯁꯥꯍꯧꯒꯦ ꯇꯧꯅꯤ ꯍꯥ ꯁꯅꯥ ꯃꯣꯍꯣꯔ 5 ꯍꯣꯏ ꯄꯥꯟ ꯀꯦꯖꯤ ꯑꯃꯒ ꯊꯥꯔꯒ ꯋꯥꯎ ꯀꯥꯏꯗꯩ ꯄꯥꯟ ꯀꯤꯂꯣꯅꯣ ꯁꯤ ꯄꯥꯟ ꯀꯤꯂꯣ 3 4 ꯑꯣꯏꯔꯅꯤꯗ ꯑꯗꯣ ꯅꯪꯅ ꯊꯥꯗꯣꯏ ꯖꯒꯥꯁꯤꯒ ꯆꯟꯗꯣꯔꯤꯕ ꯑꯗꯨꯅꯤ ꯆꯟꯗꯣꯏꯕ ꯍꯥꯏꯗꯤ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯔꯣ ꯄꯥꯟꯗꯣ ꯂꯦꯝꯗꯧ ꯃꯥꯜꯂꯦꯕ ꯂꯦꯝꯃꯒ ꯑꯗꯒꯤ ꯑꯍꯥꯡꯕꯁꯦ ꯊꯥꯖꯤꯟꯁꯤꯅ ꯌꯦꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯜꯂꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯥꯈꯣꯟ ꯅꯨꯄꯤꯗ ꯊꯝꯒꯦ ꯍꯥꯏꯁꯨ ꯊꯕꯛ ꯁꯨꯕꯤ ꯑꯃꯗ ꯊꯝꯖꯕ ꯌꯥꯗꯦ ꯑꯩꯁꯦ ꯃꯥꯅ ꯂꯧꯔꯤꯁꯦ ꯊꯕꯛ ꯁꯨꯍꯟꯒꯦꯅ ꯂꯧꯕꯅꯦ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯅꯪ ꯀꯩꯅꯣꯅꯦ ꯑꯗꯨ ꯊꯕꯛ ꯁꯨꯔꯤꯗꯣ ꯐꯠꯇ꯭ꯔꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯤꯗꯣ ꯐꯠꯇ꯭ꯔꯣ ꯇꯅꯤ ꯃꯤꯒꯤ ꯕꯤꯜꯗꯤꯡꯗ ꯄꯀꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯒꯤ ꯍꯣꯏ ꯕꯤꯜꯗꯤꯡ ꯄꯀꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯒꯅꯦ ꯌꯦꯡꯉꯨꯆꯣ ꯗꯥꯏꯕꯦꯇꯤꯁ ꯈꯔ ꯅꯥ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛꯅ ꯈꯨ ꯆꯥꯡ ꯆꯤꯛꯑꯦ ꯍꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯊꯦꯡꯅꯔꯤ ꯅꯪ ꯇꯥꯅꯤꯡꯗꯦ ꯏꯕꯨꯡꯉꯣ ꯅꯪꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯄꯦꯟꯍꯟ ꯊꯝꯃꯕꯅꯤꯀꯣ ꯏꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯅꯃꯧꯒ ꯊꯤꯔ ꯅꯨꯡꯉꯥꯏꯖꯔꯅꯤ ꯑꯩꯁꯨ ꯋꯥꯅꯕꯗꯤ ꯑꯝꯇ ꯌꯥꯅꯤꯡꯄꯣꯟꯇꯦ ꯅꯪꯅ ꯑꯗꯣ ꯈꯪꯕꯤꯗꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯥꯟꯁꯦ ꯊꯥꯕ ꯂꯣꯏꯅ ꯈꯣꯞꯆꯟꯕ ꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯣꯞꯆꯜꯂꯦ ꯂꯥꯏꯟ 9 ꯂꯥꯏꯟ 9 ꯑꯣꯏꯔꯦ ꯑꯗꯣ ꯄꯥꯟ ꯆꯔꯥ ꯈꯔ ꯂꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯥꯟ ꯆꯔꯥꯁꯦ ꯐꯪꯗꯦꯕ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯥꯝꯃꯨꯅ ꯑꯩꯅꯅꯦ ꯄꯥꯟ ꯆꯔꯥꯁꯦ ꯆꯥꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯔꯦꯕ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯤꯈꯛ ꯂꯦꯝꯃꯦꯕꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯂꯝꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯦ ꯁꯤꯒꯤ ꯂꯝ ꯃꯁꯥꯡꯁꯤꯃ ꯍꯥꯡꯅ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯇꯧꯔꯒ ꯉꯁꯤꯗꯤ ꯊꯥꯕ ꯌꯥꯔꯔꯣꯏꯕ ꯉꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡꯒꯨꯝꯕ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯣ ꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩ ꯄꯥꯝꯕꯣꯝ ꯆꯤꯛꯑꯦ ꯍꯥꯏꯔꯛꯑꯅꯤ ꯆꯤꯛꯂꯛꯇꯤ ꯍꯧꯗ꯭ꯔꯕꯅꯤ ꯑꯩ ꯁꯨꯗꯕꯁꯨ ꯌꯥꯗꯦ ꯆꯥꯗꯕ ꯌꯥꯗꯦ ꯁꯨꯗꯕ ꯌꯥꯗꯦ ꯅꯥꯕꯁꯨ ꯂꯦꯞꯇꯦ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯛꯑꯦ ꯈꯨꯗꯥꯡ ꯆꯤꯛꯑꯦ ꯈꯣꯡ ꯆꯤꯛꯑꯦ ꯈꯨꯠ ꯃꯁꯥ ꯅꯥꯔꯦꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯑꯩꯁꯦ ꯁꯨꯕꯁꯨ ꯁꯨꯖꯅꯤꯡꯉꯤꯕ ꯅꯨꯡꯉꯥꯏꯔꯁꯨ ꯂꯩꯅꯤꯡꯗꯦ ꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯤ
ꯁꯤ ꯃꯤꯉꯣꯟꯗ ꯅꯦꯛꯊꯣꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯂꯩꯕꯥꯛꯁꯦ ꯍꯣꯡꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯃꯈꯥꯁꯦ ꯑꯁꯇ ꯆꯟꯕꯒꯤ ꯐ꯭ꯂꯣꯔ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯃꯤ ꯀꯧꯒꯦ ꯃꯤꯉꯣꯟꯗ ꯅꯦꯛꯊꯣꯛꯀꯦ ꯃꯥ ꯍꯥꯏꯕ ꯂꯨꯄꯥ 1,000 2 ꯄꯤꯌꯨ ꯍꯥꯏꯔꯛꯑꯅꯤ ꯄꯩꯁꯥ ꯄꯥꯝꯃꯨꯏꯌꯦ ꯃꯥ ꯍꯥꯏꯕ ꯁꯤ ꯇꯧꯔꯤ ꯌꯦꯡꯉꯣ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯀꯅꯣ ꯃꯀꯨꯞ ꯇꯥꯅꯤ ꯑꯗꯨ ꯆꯕꯥꯛ ꯑꯣꯏꯅ ꯃꯄꯥꯅ ꯍꯣꯟꯗꯣꯛꯄꯅ ꯐꯔꯅꯤ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯤ ꯑꯗꯨ ꯀꯌꯥꯝ ꯍꯣꯟꯗꯣꯏꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯤ ꯁꯤ ꯔꯨꯝꯁꯦ ꯑꯃ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤ ꯂꯩꯕꯥꯛꯁꯦ ꯍꯣꯟꯗꯣꯛꯑꯒ ꯃꯈꯥꯁꯦ ꯄꯨꯔꯥ ꯂꯦꯚꯦꯜ ꯇꯧꯗꯣꯏꯅꯦꯕ ꯑꯩꯁꯨ ꯌꯥꯎꯒꯗꯕꯅꯦ ꯑꯗꯣ ꯑꯩ ꯃꯥ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅꯁꯨ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯇꯥꯔꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯤꯅ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯨꯝꯕꯁꯦ ꯐꯪꯖꯈꯤꯗ꯭ꯔꯕ ꯁꯤꯅ ꯍꯣꯔꯦꯟ ꯃꯄꯥꯝꯕꯣꯝ ꯆꯤꯛꯑꯦ ꯃꯈ꯭ꯋꯥꯡ ꯅꯥꯔꯦꯅ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯅꯪ ꯖꯥꯟꯕꯗꯨꯅꯁꯨ ꯈꯨꯗꯥꯡꯗꯣ ꯅꯥꯔꯤꯅꯤ ꯏꯕꯦꯝꯃ ꯀꯣꯛꯇꯣ ꯃꯤ ꯑꯅꯤꯒꯤ ꯗꯔꯀꯥꯔꯅꯤꯅꯦ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯨ ꯇꯧꯔꯣ ꯄꯥꯔꯕꯣ ꯁꯣꯔꯖꯨꯔꯥ ꯈꯥꯡꯇꯛꯇ ꯁꯣꯔꯒ ꯍꯣꯔꯦ ꯋꯥꯕꯅ ꯃꯃꯥꯡꯗ ꯎꯔꯤꯗꯣ ꯈꯔ ꯆꯥꯁꯜꯂꯨ 시리나가 소원을 시려가 뭔가 사가 있었어 ꯂꯦꯕꯔ ꯕꯥꯜꯇꯤꯟ 10가 ꯍꯣꯟꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯍꯖꯤꯔꯥꯒ ꯁꯨꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏ 와네 레바가 수고 하는데 뭐 레박 수르가 맞춤 맞아 다 이거 미신이 와는 거고 아세요 양와 매ям 레박 수바이지 양와 보자네 는 나기 पैसा तालगा को तो पैसा से कुछ को पामुई मारू है ना दूसरी तो पामुई है बको दुना इने हम जब इने दुख का सुगे ना अभी थब मैं कलिने हिंगोन की थब देदी फी तो को परी तो मैं कलिने बा दुगा सु ख्वांग ना बगी मोलम स्प्रे तो क्या पी गया अदेदी ख्वांग ना बगी स्प्रे मदेदी नंग हालेगा खु तांसी खोले तखलानी दे अदेदी खने लेगा बीपी तो सोंदरकतना मु लेबाक थोनबा मीना पीखिबना फत्र आई बीबी सोंदरे नंगोंदा इना करंबा हिदाक लेना लेहन चाखरगे नोमदि फुदुरतु निबे मलिमना मांगोइनिया नो फुदुरपुदुगने चोला पोइना नांदगी तासन खोमजना थंजबदो चोला पोइना ने अमुक्तन जपदना हौसलो बिथो चोलब चलसु होजिकी वादी बतंजाजिगदी मतें ओइदना ने सुरिसा आइना सुजिबा मा लेतबगी वादी ने सुररोय 저 아이팜에 짝 가능 통은 로 부터러죠. 에 짝통부터 리베 마도기 어디 방한 뭐 더다. 로이나 부터러나 로이 따로 팜내서 아니 팜나 힘는 레이라게. 저 아이지 수라 로이 팜나 레이가디 năng 왕anga 까니 누가디 năng. चांस पहले डांस मारो. अदुगा디 năng 왕anga 까니 아바 नत्रा आइना 팜나 힘나 थबा केम सुदगागी कनो तौदना
มีว่างังนั่นแต่นะในกายจะไปจัดแต่นะแต่เล่นแต่ดินก็ดูกันดูว่างังกันเนี่ยแบบชูแล้วกันนะภาษานะตัวเต่านู้สู้กันนู้กันนะ ชู้แล้วก็เกมตัวละดีเพย์ โดยไอ้ลงมาแต่อยากจะให้ได้มาลูกเลยเรื่องมันในจ้างเนี่ยแบบ เขาสิพุทธิหายดีเนี่ยนูมาจนแล้วไปนะให้ได้กันแต่บางทีพิมพ์มันอู้เด้ ABP โชว์แล้วสู้ไอ้ฮิตากับชิมจ่าดิจ่าบรอไม่ดิฉันจะจ่าบรอ จ้าดีตัวเองจนแล้วไปนะทีด้วยเนี่ยบ้า ค่ะแล้วดูมาทำดูว่าไอ้หนุ่มทีม ยามทุกวันนี้นะ นางว่าพี่ดูแล้วดูที่ไหนปักขัดเล่ว่าพี่ดู ยามทุกวันนี้ พันในหิมเนี่ยเลยกันชัวร์งางเดียเนี่ยพันในหิมเนี่ยเลยกันชัวร์งางเดียเนี่ยพอไปแล้วทำสัญญาบ้า มาซากันจ้ะนะทำไมต่อให้แบบนี้ไอ้นายโก้ จอมีท่าเด้อเลยว่าคนแบบที่มีท่าเด้อมีท่าเด้อมีท่าเด้อ ಅದು ನಮ್ಮ ಐನ ನಮ್ಮ ಕುತಿಥಿಯ ಮಿದು ಈ ಥಾದಗೆ ಏನ 타다로 막 타다로 나비 생마다 얘가 이제 해당 나비 ಅದು ದಿನಂಗಿನಿ ನಂಗ 앵가 뭐라 앵가 이제 두서 이거 이게 사가 사나다 봐 타방 나더니 수리 미암제 아이는 저 바래가 힘건 수리 두고 이게 사가 사나 브라 하 내가 건 바지 수 힘건 수바 누가 맞다니 봐 사나 브라 봐 에 레바 건 베게 힘건 수바 얌 켜네 이베 마 얌 켜네 와르 버니 힘건 수바 두서 저 바래가 레박 더위도 와르 줘 이거 얌 켜네 그거 대 항상 사진 군만 이 tumbatare tumbatare tumura 이 tumbatare nang wen ta da ta hon da ban ni ko no da 이 tumbatare nhưng ngang cái đi vô bay rồi chẳng cái gì bay cắn mà nằm ở trên nằm ạ bò năng cái lối nào gì bè ra này ấy cái này thì nung xì cho này chứ bà mà thế thằng bác tổ mà sao đâu mà bằng cái nhau chứ tại bên ní na qua cái ní nè đó mà nó anh bác cái nó nó phụ cái nung xì chứ lúc ấy thì cái ra lại tôi ta đấy thì đó Leibag Leibag hole na nganguraga Leibag hon ba di siik si mo to kairam na ba sa tawid Nami do kay hasin lang hura ko sinang lang hura siya maya ma paisa kan tumsen jari doctor chala poina tiro na bagi damak da paisa saving save to ri ma is ಅದು ಲೌಥೋನ ರನೆ ಅಮುಕ್ ದುಗಂ ಪೈದಿ ದು ಕೈ ಸಿರೆ ಲೌಥೋಯೆ ಲೌಥೋ ರೊದ್ರ ಸಿ ಸಿರೆ ಲೌಥೋ ಇಸ್ ಪಥಾರೆ ಸಾಜೆ ವಾನ್ le ba won do wa le de che mu ha ho lin nga le ga khara isa kan khala ga ho le ba mu won de ba ai won nga nga si ha jira le ba sin ni bi ga da bani ai ni sui ta ko ma am si ma mi ne lupa chamri jonga lo ma ne lising ani ai ne ni ma thau ta ai sin ni bi yo adu di mi next ru rage be ma ni je ne de sui de ai paisa gi sui ai ma mi next ru rage ni hai dai ne na mi ne ka dai na mi ni do ai ne ai si mi ni ni ne na khalu paisa ge adu nang de lising ani di e asi le ba ya ge hon do la pa ka si me ala chen do to je ba lising ani ai na rai ba phai bu ngo ka na ma thau su mi ne ja do ri ge asi loi sing ga do ni adu ai buram ma gaira adu ma khaim jo happy ge ne ma khaim jo happy ge na zo khara khara ba teng ba ga da ba lising ani do ai ma khai na ha ka da ma khai da ha ta su ja la na ma teng khari pa ma ta ta si me am je pha gi de sia si pha gi de je si me a sing ga ko je sing do ko je hai hang ji de ki mi chi la ni se le ba se khela mo ga je si ta te na je pha gi tha ba ga ba lising ani de ma ga pe no ma ai camera mu thala ge ma'am si mo ga pe ma'am ai camera mu thachar ge mata se camera mu nang ni ni ka ni ha na tra ai sha to pa mi na ne khalu mi ni ina ne khalu ai je मैं camera mu thachar ge ai ta ba su bi मैं पैसा है गले मैं पैसा है गले ले संजय